Manipur top channel gi maikei gi maruiba paw moina koki sing oida pada bangang bagi thapak leptrabadi hena saubi irang tholak pa yai ZUC Manipur Naga Youth Organization amadi RP athawale su akan mamona kandem tarukri koki sing aran bu wapam kya asuma saduna ngang sakliba mari satharakli ba ka hen thawng sing si leptrabadi yellow fruit singa koki sing gi marakti hen asaubi irang tholak pa yai hena Zirangrong United Committee ZUC Manipur na section wa thamlakli Namdulong dengan si pangtukwa paugi mifam amada ZUC Manipur gi President Maibon Faumai nama taki wapam masih pungtu aduna makna hai ngarang Kangbokpi district ki Konsakul village da kunjas na yum sana balam sengdokpi ki thabak sa tharingai da khulai matik sa na paira ba ko ki miyoi kya laktu na tawri ba thaba du lepna ba ki han ba roina Konsakul village chief Emson abon mai se yangkai ka manga madi village chairman di Adam se nifu ka manga bo tam thina furam badi ka hauzik rims ta leng satatun lairi ka hen ba Kuki ki thawong si lup asin akan mung ni yaning de Kuki sing na sataki ba thawong adu ka hen ba thawong ni hairaduna mitop na mapu gi lammulaga leiba hai si asum manati aran bu wapum kya thingthang kya da Kuki na haijinduna satharakli ba thawong si asum makhata na satharak ba tarawadi yellow fruit sing Kuki sing ani ki marakta asaubi irang am tholak pai hiram asida Manipur lenga ki mapu oina leiriba governorship secretary na khulai paiduna lakhiba sing adu kana no duga suda leba keder sing oiragana makoina tawriba thawong sing adu yadi haiduna logyo ba thabak lokotpiu madu natrabadi pamdaba thawdu hena tholak pai hena su phongdokhi Magna Makata Raduna Zirangrong United Committee Manipur gi Mekeri gi Manipur khunda minari bi yellow fruit sing si yamna nungsi sana lemina ba ingta pa Manipur ama oina leiba pamsai masida mitop krana satharakli ba thawong sing sina asumak makata na satharakpada lenga na yengdru leirabadi yamna saw tho oningda pa thawdok tholak loi hainingai leiti hainasu section wapham thamakli amaramda Manipur Naga Youth Organization thadorak pa siola madasu Kuki arm volunteers sing maruina Wi-Fi Kuki na Konsakul gi sip amadi village chairman yauna kunja singarang tamthina furam gi ba thawong adu po akan mamongda yaningda ba phungdorakli Seoul sinai Naga amasung Wi-Fi Kuki ani gi marakta communal feeling ama sagatuna lailon Wi-Fi gi kunja sing amadi satellite illegal settlers singna Konsakul da asiguma thawong kaya mamangdagi hongna satatuna lakli Konsakul asing ningsing ba thoktraba matamdagi liyang mai lol ngangba Zirangrong NP gi khul amani Kangpokpi district khundari ba liang mai lol ngangba minority community sigi mathakta phusai bigi thawong kaya khulai paiba Kuki volunteer singna leptana satharakli amadi masida Kuki na namna leiba district administration sokali Zirangrong NP community yauna Naga miyamna Wi-Fi Kuki gi thawong si khangduna lakpane dubo ngasidi khangba gi pangalo dulusilakli communal oiba Kangpokpi district administration gi makada Zirangrong NP maru oina liang mai amasum atai minority Naga tribe singna victim oiduna lakli maram asina central government na makata na Kuki khulai paibi singna Konsakul amadi atai Naga gi khul singda attack sa tharakli ba si thingbina basu pungning singsilakli nakala maram na Kangpokpi district ki manungsan na Konsaram khulgi ningthau Amson abon mai amadi Kulasi gi chairman di Adambu Kuki singna minung si leitana tamthina furam bigi thawong akan mamona condemn tawbaga loina pangda bigi thawong ni haina RP athawale Manipur gi maikedi gi phungdorakli thawdo odur siena ba kudimak fogatuna loge ba sapsaba exerak phangan bani haina party sigi maikedi gi madirina basingna taksilakli ngarangi thawdo odur soktuna rims ta laikanari ba Konsaram khulgi ningthau Emson abon mai amadi chairman di Adam gi haksangi phibam yengsinba lakpi gi khongsata RP athawale Manipur gi state general secretary BN Sharmana mataki wapam asi phongdok laduna makhata na hai Kuki singna sataki ba thawong adu soi ki ba lan ki banati Konsaram khul gi lusingba ani asibu tasingna hatlagi khana sataki ba thawong ne basi mek singna takli ngarangi thawdo osin ahan manati mamangna su Konsaram Naga khul asigi lusingba sing Kuki singna kyar khana phusai ba thawdok thokpa leikhrip thawong asibu lamdam asigi yellow fruit sing Kuki singna ngehak leitana khana ba hawdun irang sagana ba hona bani law hen su magna phongdokhi atopa pawmana Delhi gi jantar mantar Koubru Kasi campaign hawdokri Meetei singi siang lapa lepam len singak siena na bamadi maning tamna kurum hana na ba Prime Minister da memorandum piduna taksingkri Delhi Meetei Coordinating Committee
CMCC na sinduna Delhi ki Jantar Mantar ngasi Koubru Kasi campaign haudokibaga loinana hanago Meetei singna Koubru sing kaba phanganbinaba madi Manipur gi indigenous right phanganbinaba memorandum amasu Prime Minister Narendra Modi da pisingkhri Manipur da thoklibi irang asina maram oiduna Meetei singi senglaba lepham ama oiduna sei khudingi khurumba sanhariba Koubru sing kaba thangjing sing kaba Manipur gi irang asina maram oiduna Meetei singna sahi ani asi kaba ngamdana leiraklibani asi center lengangna akanma miyeng sangbiduna Meetei gi senglaba lepham sing asida ining tamna satpa ngamanbina ba pungning singsinduna ngasi nungthul pung ani dagi nungthul pung manga phawba Delhi gi Jantar Mantar da Koubru Kasi haba campaign asi pangthokibani DMCC ki Meetei gi hiramasiga mari lena Prime Minister Narendra Modi da pisingkiba chiroladуда Meetei singi senglaba lepham oiraba Koubru sing thangjing sing amasum wangbrel khurumba da athingba thamliba lehanbigano irang sina amang ata thokon khraba Meetei gi senglaba laisang sing amuhana semga sagatpaga loinana ningthina ngaksinbiu geopolitical goeba panamda sectarian sin Kuki arm group singbu yokhat amadi sogatpa lepiu IDP sing atupa matamna masa masagi mayumda hanjin hanbiu amadi yellow Meetei singi constitutional amadi democratic rights sing manghanbigano hanasu takshili Meetei na peace amadi law haibasida thajaba thamli justice phanganbara thindaba haibasi justice bu ikai khumnadabani khulai paipa group sing India gi Amarnath yatra thinglabadi India lengana tumina laisingadra haiba wapham thamaga loinana karigidamak Meetei singbu Koubru sing kaduna lai khurumba phangandabano Koubru sing asi Meetei amasum Manipur gi yellow mission gi horakpamni masibu ngaksin baibase ekoigi lengphadraba thaudangni ningsingba thoktraba matamdagi Meetei sahi oina Koubru sing kaduna leningthau salailen sidaba creator amasum laimarem sidabi supreme goddess bu khurumduna lakli adubo kumja english ngani ka kungo humdori Kuki khulai paibisna Meetei na Koubru sing ka athingba piduna lakli Manipur PR thamlabasu March thada Union Home Minister Amit Shah na share loduna pangthokiba awangpata ki security mi phamna lokibu warep thaba oina pangthokpa ngamdana leiri Kuki khulai paibisna center gi warep indabaga loinana lengak pasnga mani miyamna piriba secularism haibadugi manung saleba wapam yawna phungdokhi amaromdana Subcommittee CMduna yuwa habigi awasai thiengnanglaba Myanmar gi Meetei singda mating pigadauri March 19 na Myanmar da epicenter oiduna Richter scale da magnitude 7.6 yawna hakiba yuwa na maram mayu maikei mang takduna awaba taraba Myanmar da khundariba Meetei singda mating pangnabagi matangna khana nainaba mifam ama ngasi TG Hair Secondary School da pangthokre Indo-Myanmar Friendship Association gi mute sing yawna wakalon manaba miyoi kyana saruk yaduna pangthokiba mifam maduda saruk yakiba miyoi singna yuar habana sauna awasa thiengnangliba Myanmar gi Meetei singda angama mating pina wapham sing khanaki loinana mifam maduda relief subcommittee of earthquake Myanmar haina mingthonba committee ama semduna atupa matamda mating pangnabagi thabak lokhatnaba warep lokhi mifam maduda saruk yakiba retired IS officer RK Nimaina phongdokhiba hanak Myanmar na magnitude 7.6 yawna hakiba yuwaduna mafam aduna leiriba Meetei miyamsa awaba meunari laibok phabadi yuwar habaduna Meetei amata misi mina yaukidi tabada nungaiba pui adubu awaba taraba miyamda tengbang pina honabada khudong sadaba mandi adumak thengnagani maramdi hauji oiriba state asigi phibam masina makha lambida satpada awaba thengnagadoribani adubu waba taraba miyamda mateng pangna hona seba wapam thokhi Amaromda Manipur sisu malem gi oina yuar haganba mafam mangagi manung salibani maramaduna Manipur su sekshil haunabagi tangai fadabale marasida lengakna yumathol taret phau sabigi yaba pikhrabani kiramasida su miyeng sangduna sagadoriba yumadugi masak mathungi matang yengsinbigi tangai fadabale henasu RK Nimaina makatana phongdokhi adugo tendana sunu miyamna thamjaramgi hausikoinadi miyam pau su matang solution jarage masu miyam puna noba update ngaminasi